ꯑꯩꯈꯣꯏ ꯆꯥꯅꯕ ꯃꯐꯝ ꯊꯤꯕꯗ ꯁꯤꯗꯣꯔꯦ ꯍꯩꯒ꯭ꯔꯨ ꯃꯈꯣꯡꯅꯤ ꯐꯖꯗ꯭ꯔꯥ ꯍꯩꯒ꯭ꯔꯨꯁꯦ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯡꯅꯔꯤꯗꯣ ꯀꯥꯏ ꯆꯠꯇꯣꯏꯕ ꯊꯥꯏꯂꯦꯟ ꯅꯥꯄꯒꯤ ꯅꯥꯇꯨꯡ ꯆꯤꯜꯂꯤꯕ ꯎꯠꯇꯨꯝ ꯂꯩ ꯑꯁꯤꯔꯣ ꯁꯥꯃꯨ ꯀꯔꯤꯅꯦ ꯍꯥꯏꯕꯁꯦ ꯉꯧꯔꯣꯏꯅꯕꯤ ꯆꯨꯝꯕ꯭ꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚ꯭ꯂꯣꯒꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯕ ꯀꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕ ꯃꯐꯝ ꯑꯃꯈꯛꯇ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯆꯪꯅꯈꯤ ꯑꯩꯈꯣꯏ ꯃꯤ 4 ꯆꯠꯂꯤꯅꯦꯕꯀꯣ ꯏꯆꯦꯁꯤꯒ ꯃꯔꯋꯥꯔꯤ ꯇꯟꯗꯨꯔꯤ ꯊꯕꯥꯗꯒꯤ ꯂꯧꯈꯤꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯇꯥꯡꯅ ꯊꯣꯛꯏ ꯃꯥꯟꯅꯒꯤ ꯐꯪꯖꯗꯦꯕꯀꯣ ꯑꯗꯨꯅ ꯇꯥꯇꯣꯟ ꯂꯥꯛꯏꯉꯩꯁꯤꯗ ꯃꯥꯁꯨ ꯍꯟꯈꯤꯗꯣꯔꯦꯕ ꯀꯨꯏꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯔꯣꯍꯤꯠꯀ ꯑꯩꯒ ꯇꯥꯇꯣꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯅꯕꯒꯤ ꯍꯥꯏꯗꯤ ꯇꯥꯗ ꯁꯤꯟꯕ ꯄ꯭ꯂꯥꯅꯤꯡꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯀꯣ ꯆꯠꯀꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯅꯗꯦꯕ ꯇꯥꯗ ꯁꯤꯜꯂ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯃꯌꯥꯝ ꯕꯥꯔꯥꯛ ꯎꯗꯤꯌꯥꯟ ꯍꯥꯏꯕ ꯃꯐꯝꯗꯨꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯃꯥꯗꯤ ꯆꯠꯂꯨꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯃꯥꯏ ꯇꯧꯕ ꯑꯗꯣ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯟꯈꯠꯂꯒ ꯗꯨꯋꯥꯔꯕꯣꯟ ꯕꯖꯥꯔ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯁꯥꯏꯗꯇ ꯆꯪꯉꯤꯅꯦꯕꯀꯣ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯦ ꯍꯩꯂꯥꯀꯥꯟꯗꯤ ꯔꯣꯗꯇꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯁꯤꯒ ꯆꯥ ꯃꯅꯥ ꯀꯔꯤ ꯃꯌꯥꯝ ꯍꯧꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯆꯤꯡꯅꯔꯒ ꯆꯠꯂꯤꯅꯤ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯡꯗꯣꯛꯀꯦ ꯑꯩꯗꯧꯅ ꯆꯣꯡꯗ ꯂꯩꯗꯣ ꯑꯗꯨꯗꯤ ꯀꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯔꯤꯕ ꯑꯗꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯁꯨ ꯁꯤ ꯅꯝꯗ꯭ꯔꯤꯉꯩ ꯀꯩꯝ ꯇꯧꯔꯣꯏꯅꯦ ꯁꯤ ꯈꯜꯂꯤ ꯁꯤ ꯑꯣꯟ ꯇꯧꯕꯩꯅꯦ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯊꯔꯤ ꯆꯥꯅꯕ ꯑꯣ ꯑꯩ ꯑꯍꯥꯟꯕꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯃꯐꯝꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯌꯨꯝꯁꯦ ꯑꯗꯣ ꯃꯤ ꯂꯩꯕ ꯌꯨꯝꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯄꯨ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤꯗꯤ ꯄ꯭ꯂꯥꯅꯤꯡ ꯅꯠꯇꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯅꯦꯕꯀോ ꯃꯐꯝꯗꯣ ꯍꯪꯅꯔꯨꯕ ꯃꯇꯝꯗ ꯃꯐꯝꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯖꯗꯦ ꯈꯣꯠꯆꯗꯦ ꯍꯥꯏꯔꯛꯄꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯗꯨꯗꯤ ꯐꯔꯦ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯣꯏꯗ ꯆꯠꯂꯨꯔꯕꯅꯤꯅ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯗꯨꯝ ꯐꯖꯩ ꯈꯣꯠꯆꯩ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯄꯨꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯁꯤ ꯃꯐꯝꯁꯤꯒ ꯂꯥꯛꯑꯦꯕꯀꯣ ꯆꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯇꯣꯞꯄꯗꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯒꯤ ꯏꯁꯤꯡ ꯀꯔꯤ ꯂꯧꯈ꯭ꯔꯅꯤ ꯑꯗꯣ ꯐꯖꯩꯀꯣ ꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯣ ꯑꯧ ꯃꯌꯥꯝ ꯐꯖꯩꯌꯦ ꯁꯥꯅꯤ ꯍꯥꯏ ꯑꯁ ꯃꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯁꯤ ꯀꯩ ꯄꯣꯠꯅꯣ ꯐꯝꯕ ꯃꯆꯥ ꯂꯩꯗ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯅꯦ ꯁꯤꯗ ꯐꯝꯕ ꯉꯝꯃꯣꯏꯕ ꯐꯦꯟ ꯌꯥꯎꯗꯦ ꯑꯣ ꯋꯥꯎ ꯀꯔꯤ ꯐꯝꯐꯝ ꯌꯦꯡꯉꯤꯔꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯏꯕꯥꯅꯤ ꯕꯤꯅꯥ ꯄ꯭ꯂꯥꯅꯤꯡ ꯂꯥꯛꯑꯦ ꯐꯛ ꯄꯨꯔꯛꯑꯝꯒꯗꯣꯏꯅꯤ ꯃꯣꯏ ꯑꯀꯥꯀꯤꯗꯨ ꯍꯪꯉꯨꯁꯦ ꯀꯥꯏ ꯂꯩꯒꯦ ꯅꯠꯇ꯭ꯔ ꯅꯪ ꯁꯨꯅꯤꯗꯣ ꯂꯧꯊꯣꯛꯑꯣꯅ ꯂꯞ ꯁꯦꯞꯀ ꯂꯩꯌꯦ ꯇꯥꯇꯣꯟ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯂꯞ ꯁꯦꯞꯁꯤꯒ ꯐꯝꯃ ꯐꯣꯇꯣ ꯀꯥꯞꯁꯤ ꯍꯥ ꯍꯣꯏ ꯅꯪ ꯏꯔꯣꯏꯕ ꯍꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯥꯅꯕ ꯃꯐꯝ ꯊꯤꯕꯗ ꯁꯤꯗꯣꯔꯦ ꯃꯐꯝꯁꯤ ꯌꯧꯔꯦ ꯐꯖꯩ ꯑꯩꯈꯣꯏ ꯆꯠꯄꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤꯅꯦꯕ ꯆꯠꯄꯒꯤ ꯑꯗꯨꯒ ꯂꯥꯛꯄꯅ ꯑꯇꯣꯞꯄꯗ ꯂꯥꯛꯑꯦ ꯗꯨꯋꯥꯔꯕꯣꯟꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯂꯝꯍꯥꯡꯗ ꯐꯝꯗꯣꯏꯔꯣ ꯐꯛꯁꯨ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯑꯥꯗꯩ ꯁꯤ ꯌꯥꯅꯤ ꯑꯥꯗꯩ ꯏꯒꯤꯁꯤ ꯁꯥꯔꯣꯏ ꯑꯩ ꯁꯤ ꯀꯩꯅꯣ ꯋꯦꯇꯤꯡ ꯑꯥꯗꯩꯗꯨꯒꯁꯨ ꯑꯗꯨꯝ ꯐꯝꯕ ꯖꯥꯔꯤꯅꯤꯍꯦ
Gyan tao. Wow, này re. Thay không gì phải Yes. 아시. 저는 뭐 빠고 있는데 뭐 디마. Aku pergi ke bak, main tu je. Nanggai dah kau pergi udah bak. Udah, ayo pakai awal siapa minta. PM di hoben. Là nó mềm lại ý. 거기 봐봐. 아파서 얘. 아마 다 짜이. 제 팔까 보면 아파서 왜 저거? Cachar ke bak? I'm sorry. I'm sorry. 내리 길어 봐. Ayam tang ne. Soal tang pun. 뭔지. 그래 잘로 그냥 가는데 살지. 거기? 이게 하면. Tu nang ngerti kau yang mati bawa pura hitam bion kan ni kau. 우리 그럼 비지. 뭐 나이 방어이네. 비어라면. 마마 뭐 왜 스피커에서 잔질러 타미고? 그리고 밤이 내가 씨. hay group mà khổ thì phải trả ra hay group vậy. bữa mà hay đồ nó ăn ăn. Phật phụ đời vì nó mà khai ra tao rồi cái, adjust tao rồi cái. Mà bị đấy. Kau pada super te. Cái anh bực tiệt khỏe. Kau phải chơi lại. Mày làm gì quay về làng này đi thôi. Tu nang phone tu bilau. 이렇게 나 혼이 그 ngay ngầm muni. 또 다도에 비행기도 할리. 아. 신나면 갖다 신는 뭐 짝짝하면 박 나 갖다 신는 뭐 도자에 봐. Quay nó ngay đi. 포토 자로에. Nó ngay phao được hơn rồi nè. 파워리 한디 그래 너. 그랬더니 뭐 타박이. Ai hai ke hi tu ne tonga thor asum ne ai ngom phale tu pham ne. Sao mày hì tuồng vậy rồi. Ni ba hi tu ing mani ba. Na ni ni lai ni da doi na ti ne. Ai nó phải lâu nó lấy thùng này. Ni ma si kai dang sa. nó em mua ta cái nào không mua ta gì ấy này hì. Cái nào ai chi là kìa. Nó mua tiền không kìa. Doi lai tu. Doi lai vậy. 많이 걸리는 자 소리. 아까 있는 거 좀 와야지 더위 좀 이상해라. Doi lai vậy. 아, doi lai. 아, doi lai 가 많이 이거 따라와 봐. 아니, 사이즈 안 레우네. 사이 레이 거 해, 옥두리나. 그거 해보는. Sampai. Ni kau mai tahu. Ôi trời ơi, người ta tái được phục kê. Cameraman liều đấy. Cameraman bốc á. Video lâu đi đâu? Dù nó đi ăn kỳ mấy nè. Video lâu đi đâu? Lâu đi nè. Lấy thôi. Thằng người nó cũng thế bằng hàng quay channel đây. Đồ khơi bố gì bố trồng đèn nó tàu đi thôi. Tàu đi xong. Cây nô, ôi mobile cái ta rồi đó. Big tigi, kamu ai big tigi? Tamo tuyển cái việc gì? Pinong ni big bo, pinong. Cây gì nô? Pura cái tàu rồi kìa. 뭐라니요? 이거 뭐나? Na, kemana kau tu mesti bo? Ôi năng nhiệt bắt đầu. Năng payu nè rồi. Rồi payu. 어떤 사이드도 기초이더라. 손 봐. 좀 사이드만 다 보니 룩게. 이거로. Na, tu ni ai kau ni, moi lak chen lau ni no. Chalo nè năng chọn phẩm môn nè. 마, 나 저기 왜 넣고 없을리더라. 아니 이반이 락보다 판에 잠 눕타 그러니? 시베게 앵커 많이. 폰 payu. Video lâu đi bani. Tengah tu tigo. Video lâu đi bani. 비디오 로레. 이 드라이버니 하는 그 샤피는 아잉 밤 비타가더니 온다. 미린다. Melinda? 뭐, 오렌. 랩트 브레이드 라이트. 어, 무슨 셈. 땀나 나오.
finally. Amar pon sa. Kele. Ising bamba ising ni pura. Dosu ni amar to ma gudi ni. Bondo iku kita wei pata la bu goi. Pata la bu goi ai sini wa. Sumain thau dero. Oh my god. Bye bye. Hi guys. Hi guys, holy moly. Hi guys, tôi khơi hì dong ko ru lage kai se ba Thailand. Thailand lage ko. Thailand ko. Driver. Driver. No, sa di do re. Bondu. Road wali tanu na. Em jaga deh. Anh này đi for Nang some. oh. Se pura khoi chok ka mo ni. Chok pani nang di. Adugumbado tani. Oh, moi se lai chara kano to imare. Chitpam. Ni no samla ji hunum do. Hey yare, hey. Amor peixinho esse. Sim. Swam phade jibu. Phade ye. Swam changi jibu. Kita koibu. Pineapple. Pineapple. Sorry. Watermelon. Bondu. Mai ni sini. Sini mai ni. Kaddu ne ita? Mai ni. Ibu garden na ni, ibu full लगाओ ना खाली सब्जी लगाई के चल बो लंगी में ले रे Koi room da phammi kana. लंगी में ले रे Kaino ne ising kya nam thi. Tira. Kai hayeng chaki to re ma ngasi si ka phada koi ri. Ama wanda ki to ne. Kali mino se. Ayo moi bo. Siri nang galeri. Oi, biga ina ni bo. Ai nuai de ni de na mai na le. इसिंग जे करेगा खुद खा दिया हर वगे Koi gi. Hayo wenge na इसिंग kai खुद gi. ले दिया इमंग ना Nang kai gi mai na. Kai gi nai khang de. खंबा इसिंग नहीं ना Si wa mai ba de nok ta ki ngai le. Ai ga ma. Ano masi. Ai pungai chai ule hatorani. Ta ta na. Wait. Ya, dre. I thau ba da wa re du na. Tissue lau thua ga. Cái đây nó đang nạ. cái mồi không có đâu mà nếu bạn tổ nó đọc với mảng đạo với cặp bắt lại nó tổ nó Đây. À no. Chirang tu hai sia. không biết nó đi hi tổ nó thấy cặp ta đôi em phải rồi nó quan đi à tôi nên malang Helicopter. Ai nó chirang lu. Mang rồi. tiếng cái cloud đó helicopter cái phải Oi, noi bari na sa À, phải thật ra. Ai biết đâu cái đó là hồ đây. anh này bà ta phải anh này bà ta phải năng bà ta đi anh cái thông tụi nó helicopter gì nhỉ ông ta helicopter nó chỉ lên đầu này mà nó không biết tàu là ha sai ne bom thai hai na phon lo thuk ti dum tau le. Password ha Bốn thảo bằng ngầu đây là được. Nó hai đấy. Chắc chỉ nôm mà quay vào. no ma. Manipur. nung mà đóng lạc thôi Manipur. Nôm mà. One day. Chắc bây giờ mà phàm nào mà lạc pa na mà đã. đi rồi lấy xe những cái đó Bây giờ cuối cùng rồi hồi chẳng lần này cuối cùng đấy mèo nuôi đấy jungle đó. Wow. Ôi tung lấy hai rồi. tung này thế đó chả na pagi na tung chili bu tung lấy cái này ôi nuốt liều rồi Mà nục sẽ gãy là mình nó khởi cái ngang chưa bà cái má này cái nục sẽ gãy cho tao giật rồi. À chị cái nóm này đi. Cái gì vậy? mỗi cho lì cho nuôi tiền mỗi
ꯑꯗꯨꯝ ꯃꯣꯏꯗ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯅꯤ ꯃꯣꯏ ꯏꯅꯤꯅꯦ ꯇꯥꯅꯤꯡꯉ ꯃꯣꯏ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯦ ꯃꯣꯏ ꯎꯝ ꯇꯣꯡꯉꯨꯔꯦ ꯅꯣꯏ ꯂꯞꯁꯤꯗꯤ ꯀꯅꯥꯅ ꯍꯨꯜꯂ ꯆꯥꯈ꯭ꯔ ꯈꯪꯗꯦ ꯂꯥꯛꯆꯥꯎꯅꯦ ꯌꯥꯝ ꯐꯣꯂꯣꯃꯦ ꯁꯤ ꯃꯣꯏ ꯂꯥꯛꯀ ꯊꯥꯔꯗꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯀꯩ ꯐꯣꯟꯅꯣꯁꯦ ꯂꯐ ꯇꯦꯟꯖꯩꯁꯦ ꯂꯐ ꯇꯦꯟꯖꯩ ꯄꯩꯔꯦ ꯔꯥꯝꯕꯤꯇꯤꯅꯤ ꯋꯥꯏꯍꯦ 사무 ꯑꯁꯤꯔꯣ ꯁꯥꯃꯨ ꯍꯣꯏ ꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯃꯆꯤ ꯂꯦꯡꯉꯦ ꯑꯩꯗꯣ ꯊꯣꯛꯑꯅꯤꯕ꯭ꯔꯥ ꯑꯩ ꯑꯩꯗꯤ ꯑꯣꯏꯅꯒꯤ ꯁꯥꯃꯨꯅꯦ ꯍꯥꯏꯅ ꯁꯥꯃꯨ ꯌꯦꯡꯒꯦꯒ ꯍꯥꯏ ꯑꯩꯍꯥꯛꯗ ꯏꯁꯤꯡꯁꯦ ꯐꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯣꯠ ꯀꯔꯤꯝ ꯊꯝꯃꯝꯗ꯭ꯔꯦꯀꯣ ꯄꯣꯠ ꯀꯔꯤꯝ ꯊꯝꯃꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯊꯅꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯪ ꯀꯦ ꯄꯥꯏꯔꯛꯑꯕ ꯌꯦꯡꯉꯨ ꯐꯠꯆꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯁꯥꯃꯨꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯅꯪ ꯀꯠꯇꯣꯔꯦ ꯑꯩꯅ ꯀꯞꯄꯤꯅꯤ ꯀꯩꯅꯣ ꯇꯣꯡꯉꯨꯔꯣꯆꯣ ꯋꯥꯎ ꯐꯩꯕꯥꯡꯗꯧ ꯇꯧꯁꯤ ꯁꯥꯟꯅꯁꯤ ꯉꯝꯃꯔꯣꯏ ꯌꯥꯏ ꯑꯃ ꯀꯩꯕ ꯏꯪꯉꯦ ꯍꯥꯏꯔꯣ ꯏꯪꯉꯤꯅꯦ ꯈꯨꯏꯪ ꯑꯃ ꯄꯨꯔꯥ ꯇꯠ ꯂꯥꯎꯏ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯁꯤꯔ ꯈꯪꯗꯦ ꯅꯨꯡꯉꯥꯏꯌꯦ ꯏꯁꯤꯡꯁꯦ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯇꯧꯔꯤ ꯄꯨꯡ 4:30 ꯇꯥꯔꯦ ꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝꯅꯤ ꯃꯊꯛꯇꯅ ꯑꯍꯟꯒꯤ ꯁꯥꯟꯅꯐꯝ ꯌꯧꯔꯤ ꯄꯗ ꯑꯩꯈꯣꯏ ꯋꯥꯔꯦ ꯃꯣꯏꯁꯤꯗ ꯑꯣꯏ ꯁꯤ ꯁꯧꯒ꯭ꯔꯤꯔꯣ ꯑꯣ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯃꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯏ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯈꯣꯏ ꯑꯋꯥꯊꯕꯤꯒ ꯃꯌꯥꯝ ꯊꯥꯏꯅꯦ ꯍꯥꯏꯕ꯭ꯔꯤꯅꯦ ꯍꯥꯏꯔꯣ ꯀꯨꯝꯕ꯭ꯔꯥ ꯈꯣꯡꯗ꯭ꯔꯨꯝꯒ ꯊꯥꯏ ꯈꯣꯡꯗ꯭ꯔꯨꯝꯂ ꯀꯨꯝꯕ꯭ꯔꯥꯔ ꯈꯪꯗꯦꯗ ꯁꯕꯖꯤ ꯉꯥꯛꯇ ꯊꯥꯏꯅꯦ ꯁꯕꯖꯤ ꯕꯒꯥꯟ ꯎꯠꯂꯦꯗꯅ ꯑꯦ ꯁꯤ ꯃꯅꯥ ꯌꯥꯝ ꯐꯖꯩꯅꯦ ꯀꯩ ꯃꯅꯥꯅꯣ ꯁꯦ ꯇꯨ ꯁꯧꯒ꯭ꯔꯤ ꯍꯥ ꯀꯔꯤꯅꯦ ꯍꯥꯏꯕꯁꯦ ꯉꯧꯔꯣꯏꯅꯕꯤ ꯆꯨꯝꯕ꯭ꯔꯣ ꯁꯤ ꯃꯆꯤꯟꯗ ꯂꯥꯞꯄꯗꯨꯅꯤ ꯃꯥ ꯉꯥꯡꯗꯣꯏꯁꯦ ꯉꯧꯔꯣꯏꯅꯕꯤ ꯍꯥꯏ ꯃꯌꯥꯝ ꯁꯤꯒꯤ ꯃꯃꯤꯡ ꯉꯧꯔꯣꯏꯅꯕꯤ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯅ ꯍꯥꯏꯕꯅꯤ ꯉꯧꯔꯣꯏꯅꯕꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯃꯣꯔꯣꯛꯀꯁꯦ ꯌꯦꯡꯉꯨ ꯎꯔꯣꯡ ꯉꯁꯪ ꯉꯁꯪ ꯄꯥꯜꯂꯤꯁꯦ ꯋꯥꯔꯝꯒꯅꯤꯅꯦ ꯃꯣꯏ ꯐꯤ ꯀꯌꯥꯝ ꯅꯥꯟ ꯁꯦꯠꯂꯒ ꯊꯕꯛ ꯁꯨꯏꯅꯣꯅꯦ ꯐꯖꯗ꯭ꯔꯥ ꯂꯩꯔ ꯐꯖꯕ ꯍꯧꯋꯤꯗ ꯀꯔꯤ ꯂꯩꯅꯣ ꯈꯪꯗꯦ ꯁꯤꯅ ꯃꯆꯥ ꯁꯥꯏ ꯉꯁꯥꯏ ꯆꯥꯕꯗꯣ ꯁꯥꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯝ ꯆꯥꯗ꯭ꯔꯕ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯄꯨꯡ 1ꯒꯤ ꯂꯝꯕꯤꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯗꯣꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯦ ꯍꯟꯅꯕ ꯇꯧꯔꯅꯤ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ